ngasi September gi tang taret English ngani kun ga mga Bhadra gi ani langban gi tara ga mga ni panba haibadi namit ki khongsattana thawan thagi kun ga ma thoi ni panba thagi khongsattana langban thagi purnima nongmai jing namit sandar gohon namit ka iroinana ngasigi Jaihen ba Brahma gi wahang paukhung gi thauramna nungsiljarba aikoigi viewer listener punamakpu ahanbasida taram-taramna oksabaga loinana khurumjari ngasigi wahang lokatsari ngasigi ahanboyna lokatsari wahang asui thangbam sumila takpiyo sumila Hare Krishna nanaigi paukhum pangjabada yam nungai yam namak nungai jai Sumila na Sumila gi wahang paukhum pangbada nungai haina takpiba aikoigi maikaidagi sunungai jaba phongdoksari aduga makha tabirakliba nupi na tarpun katpadai jai hairabanina nanai na katsaragi Hare Krishna yam namak nungai jai Sumila mathakta thamjakibadu puning sanga tabiraba matungda tarpun katsaragi haina takpiba katpigadawbani Thagatsari Tainarak pangasigi anin subada lukutsari buhang asina kripamay. Aya kurumjari, kurumbirakpa aikogi may kaidagi taram-taram na oksari. Aya bhaumados ki matangda blok amata simbiyo. Yam namak nungay jay kripamay tagpirakliba wapamsi. Hoy, bhaumados saibadi aikoy na Mangol graha, Mars grahabu Bhauma hairagasu Sanskrita khangi hairiba leibak pokpagi oiba doski matang haina takpiraklibasi magi sarakpa haibabu tanja sabada sublok semjage adubu ngasigi oina maru oina aikoigi aigi laganada natragana laganadagi anis subada natraga maris subada natraga tariat subada natraga nipan subada natragana Taraga nito'y suba mapamda Mangol garasi leirab. Natragana Mangol garasi akoigi gwasar haibatay transit tarupa sum koy na salakpa magirasi tara nito'y sida koy na sum satori ni garapo na magsi adata Mangol garasi na salakpa matamda haiba matagta panjakriba laganada ani mari tarit nipan tara nito'y haiba mapamsing asida taraba matamda Mangalgi hairiba bhaumados asi thoi magi maru bhaumados ki pandamdi karino haibada aikoigi yumban bagi maridani masina mari leina libasi yumpan ba matam thengdahanba pakhang lesabi oiragana aduga karigum yumpan ba oiragana yumban bagi marida phalaktaba ningai sangdanaba natraga ana aye natraga na mawong amada natraga sigumba akaibasi Piba adagumba dos makalamani haijabatay. Wapam sibuni kay pamayina baumados ki maram haribasi maruy ba magi maram haibabu nipa nupi anigi relationship marriage amati matakta panjakriba hiram sing asida yamna mapung moina mana impact pi haijabatay. Thagatsari kripamay Tainarakpada ngasigi humsuboy na lakot sa ribasna Dilip Kumar. Takpiyo Dilip Kumar. Hare Krishna iya kurumjari. Tarpon katpasi langban purnima dagi katpa haugadra. Natraga tarataru ni dagi haugadra. Takpiyo Dilip Kumar. Wapam sige wairagadi tarpon katpay basi langban thagi taraga tarung ni panba Krishna paksa. Abadi. Thana si tharakpa matam tarataruk ni dagina thasi phawbagi matam masibu thana si tharakpa matam hairiga khangi masi masana tarpon gi matam ni haidana calendar da diary da tongan ba kaya da iduna su sauna leijaraba adugumba hiram amani samoydana Dilip Kumar gi mapam da pawdam jari aduga ngasigi maris subada lakutsari basna isayanba soibam takpi isayanba egya Hare Krishna Rudraksa sirabadi migi
ꯂꯩꯇꯕꯒꯤ ꯀꯔꯃꯁꯤꯡꯗ ꯆꯠꯄ ꯌꯥꯕ꯭ꯔꯥ? ꯔꯨꯗ꯭ꯔꯥꯛꯁ ꯁꯤꯔꯒ ꯀꯔꯤꯒꯤ ꯆꯠꯄ ꯌꯥꯗꯗꯒꯦ? ꯔꯨꯗ꯭ꯔꯥꯛꯁꯇꯨ ꯑꯩꯒꯤ ꯃꯪꯒꯣꯜ ꯑꯣꯏꯅꯅꯕ ꯂꯩꯃꯤꯟꯅꯕꯅꯤ. ꯑꯩꯅ ꯑꯃꯥꯡ ꯑꯁꯣꯏ ꯆꯥꯔꯨꯕ, ꯑꯃꯥꯡ ꯑꯁꯣꯏ ꯄꯥꯏꯔꯨꯕ, ꯊꯛꯎꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯣꯔꯦꯟ ꯑꯩꯅ ꯑꯃꯨꯛ ꯏꯔꯨꯖ ꯃꯥꯏꯊꯖꯊꯣꯛꯂꯒ ꯁꯨꯗꯣꯟ ꯇꯧꯔꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯃꯛꯀ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ. ꯑꯩꯒꯤ ꯐꯅꯅꯕꯅꯤ. ꯑꯩꯒ ꯃꯥꯒ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ. ꯑꯩꯅ ꯃꯥꯡꯉꯦ ꯃꯥ ꯌꯥꯎꯒꯅꯤ, ꯑꯩꯅ ꯁꯦꯡꯉꯦ ꯃꯥ ꯌꯥꯎꯒꯅꯤ. ꯃꯗꯨꯗ ꯃꯥ ꯁꯤꯔꯒ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯂꯩꯇꯦ. ꯁꯨꯝ ꯑꯣꯏꯗꯅ ꯏꯁꯩꯍꯟꯕꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯒ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕꯁꯦ ꯇꯔꯄꯣꯟ ꯁꯣꯟꯕꯁꯤ ꯌꯨꯝ ꯃꯥꯡꯂꯕꯗꯤ ꯁꯦꯡꯂꯒ ꯀꯠꯀꯗ꯭ꯔꯥ? ꯄ꯭ꯂꯤꯖ ꯇꯦꯜ ꯃꯤ. ꯏꯁꯩꯍꯟꯕ ꯌꯨꯝ ꯃꯥꯡꯂꯒꯗꯤ ꯁꯦꯡꯂꯒ ꯀꯠꯄ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯕꯗꯨꯅꯤ. ꯃꯥꯡꯅ ꯀꯠꯂꯨꯕ ꯑꯩꯈꯣꯏꯅꯗꯤ ꯀꯠꯀꯅꯤ. ꯃꯗꯨ ꯏꯁꯣꯔꯅ ꯂꯧꯕꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯠꯂꯤꯕꯗꯨ ꯑꯔꯦꯝꯕꯗ ꯇꯥꯕ ꯍꯥꯏꯕ ꯇꯥꯏ. ꯃꯔꯝ ꯑꯗꯨꯅ ꯁꯦꯡꯉꯒ ꯀꯠꯄꯤꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ. ꯁꯨꯝ ꯑꯣꯏꯗꯅ ꯏꯁꯩꯍꯟꯕꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ. ꯊꯥꯒꯠꯆꯔꯤ. ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 5 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯥꯅꯤ ꯇꯣꯝꯕꯤ. ꯇꯥꯛꯄꯤꯌꯨ ꯔꯥꯅꯤ ꯇꯣꯝꯕꯤ. ꯊꯥꯒꯠꯆꯔꯤ. ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯩꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯂꯦꯞꯇꯅ ꯌꯦꯡꯖꯔꯤ. ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ. ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯥꯅꯤ ꯇꯣꯝꯕꯤꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ. ꯇꯥꯛꯄꯤꯌꯨ, ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯇꯨꯂꯁꯤ ꯃꯈꯣꯡꯗ ꯁꯤꯕ ꯂꯤꯡꯒ ꯊꯝꯕ ꯌꯥꯕ꯭ꯔꯥ? ꯔꯥꯅꯤ ꯇꯣꯝꯕꯤ, ꯁꯤꯕ ꯂꯤꯡꯒꯗꯤ ꯇꯨꯂꯁꯤ ꯃꯈꯣꯡꯗ ꯊꯝꯕꯗ ꯑꯐꯕ ꯑꯣꯏꯗꯦ. ꯁꯤꯕ ꯂꯤꯡꯒꯗꯤ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯊꯝꯕꯤꯒꯗꯧꯕꯅꯤ. ꯇꯨꯂꯁꯤ ꯃꯈꯣꯡꯗꯗꯤ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯑꯪꯁ ꯑꯣꯏꯕ ꯁꯤꯂꯥ ꯑꯪꯒ, ꯅꯨꯡꯒꯤ ꯃꯨꯔꯇꯤ, ꯃꯁꯤ ꯊꯝꯕꯤꯒꯗꯧꯕꯅꯤ. ꯑꯇꯣꯞꯄ ꯗꯦꯕꯥ ꯗꯦꯕꯤ ꯑꯇꯩ ꯊꯝꯕꯗ ꯊꯣꯏꯗꯣꯛꯅ ꯃꯗꯨꯗ ꯑꯐꯕ ꯀꯥꯟꯅꯕ ꯂꯩꯇꯦ. ꯁꯨꯝ ꯑꯣꯏꯗꯅ ꯔꯥꯅꯤ ꯇꯣꯝꯕꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ. ꯑꯗꯨꯒ ꯉꯁꯤꯒꯤ 6 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯩꯒ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯔꯪꯒꯣ ꯁꯤꯡꯍ. ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ, ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯍꯤꯔꯝ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯁꯧꯒꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯄꯤꯕꯤꯔꯛꯄ, ꯃꯁꯤꯒꯤꯗꯃꯛ ꯑꯇꯣꯞꯄꯒꯤ ꯇꯧꯕꯤꯃꯜꯕꯨ ꯃꯁꯛ ꯈꯪꯕꯤꯔꯤꯕ ꯔꯪꯒꯣ ꯁꯤꯡꯍꯒꯤ ꯃꯐꯝꯗ ꯚꯒꯋꯥꯟꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯊꯧꯅꯤꯖꯔꯤ. ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 7 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯒꯣꯄꯤꯅꯥꯊ SS. ꯇꯥꯛꯄꯤꯌꯨ ꯒꯣꯄꯤꯅꯥꯊ. ꯍꯦꯄꯤ ꯇꯤꯆꯔꯁ ꯗꯦ ꯑꯩꯒ. ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯒꯣꯄꯤꯅꯥꯊ. ꯒꯨꯔꯨꯗꯦꯕꯕꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯈꯨꯔꯨꯝꯕꯤꯔꯛꯄ ꯒꯣꯄꯤꯅꯥꯊꯒꯤ ꯚꯛꯇꯤꯕꯨ ꯇꯔꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯛꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯒꯣꯄꯤꯅꯥꯊ. ꯑꯩꯒ ꯇꯔꯄꯣꯟ ꯀꯠꯄꯗ ꯍꯩ ꯁꯣꯏꯔꯒ ꯀꯠꯅꯔꯤꯕꯁꯤ ꯃꯄꯨꯝ ꯑꯣꯏꯅ ꯀꯠꯄꯗꯤ ꯌꯥꯗꯕ꯭ꯔꯥ? ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯔꯪꯒꯣꯗꯥꯁ, ꯀꯔꯤꯒꯤ ꯌꯥꯗꯗꯒꯦ? ꯃꯄꯨꯝ ꯑꯣꯏꯅ ꯀꯠꯄ ꯌꯥꯏ, ꯁꯣꯏꯔꯒ ꯀꯠꯄ ꯌꯥꯏ. ꯏꯁꯣꯔꯗ ꯀꯠꯆꯕ ꯉꯥꯛꯇꯅꯤ. ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯠꯂꯤꯕꯁꯤ ꯏꯄꯥ ꯏꯄꯨꯗ ꯀꯠꯄꯅꯤ ꯍꯥꯏꯅ ꯈꯛ ꯀꯠꯄꯤꯔꯣꯏꯗꯧꯕꯅꯤ. ꯑꯍꯥꯟꯕꯗ ꯄꯣꯠꯂꯝ ꯑꯗꯨ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯀꯠꯆꯒꯗꯧꯕꯅꯤ. ꯁꯨꯔꯖꯗꯦꯕꯒꯤ ꯆꯣꯔꯣꯟꯗ ꯀꯠꯆꯒꯗꯧꯕꯅꯤ. ꯇꯥꯏꯅꯔꯛꯄꯗ ꯃꯗꯨꯒꯤ ꯄ꯭ꯔꯁꯥꯗꯝ ꯑꯣꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯗ ꯐꯪꯕꯤꯅꯕ ꯀꯠꯆꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯇꯔꯄꯣꯟꯅꯤ. ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯁꯣꯏꯕ ꯑꯃꯗꯤ ꯁꯣꯏꯗꯕ ꯈꯦꯠꯅꯕ ꯀꯩꯁꯨ ꯂꯩꯇꯦ. ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ. ꯊꯥꯒꯠꯆꯔꯤ ꯒꯣꯄꯤꯅꯥꯊ. ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 9 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯨꯕꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯃꯜꯃꯥꯁ ꯅꯠꯇ꯭ꯔꯒ ꯄꯣꯔꯣꯁꯣꯇꯝ ꯃꯥꯁꯀꯤ ꯃꯇꯥꯡꯗ ꯈꯪꯖꯅꯤꯡꯉꯤ. ꯈꯔꯗꯪ ꯍꯥꯏꯕꯤꯔꯛꯑꯣ. ꯈꯨꯔꯨꯝꯖꯔꯤ. ꯁꯨꯕꯤꯇꯥ, ꯍꯤꯔꯝ ꯑꯁꯤꯗꯤ ꯃꯃꯥꯡꯒꯤ ꯄꯣꯁꯁꯤꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯊꯝꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃꯅꯤ. ꯑꯗꯨꯕꯨ ꯁꯨꯕꯤꯇꯥꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯕꯅꯤꯅ ꯃꯜꯃꯥꯁ ꯅꯠꯇ꯭ꯔꯒ ꯄꯣꯔꯣꯁꯣꯇꯝ ꯅꯠꯇ꯭ꯔꯒꯅ ꯑꯥꯙꯤꯛ ꯃꯥꯁ ꯍꯥꯏꯔꯒ ꯈꯪꯅꯕ ꯊꯥ ꯑꯁꯤ ꯃꯜꯃꯥꯁ ꯍꯥꯏꯔꯒꯅ ꯁꯦꯡꯗꯕ ꯊꯥ ꯍꯥꯏꯕꯒꯤ ꯚꯥꯕꯅꯤ. ꯄꯣꯔꯣꯁꯣꯇꯝ ꯃꯥꯁ ꯍꯥꯏꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯊꯣꯏꯕ ꯊꯥ ꯍꯥꯏꯕꯅꯤ.
ꯑꯗꯨꯒ ꯑꯥꯙꯤꯛ ꯃꯥꯁ ꯍꯥꯏꯔꯒꯅ ꯊꯥꯊꯣꯏ ꯍꯥꯏꯕꯅꯤ ꯑꯍꯨꯝꯃꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯋꯥꯔꯗꯃꯛꯇꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯃꯜꯃꯥꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯊꯥꯒꯤ ꯈꯣꯡꯆꯠꯀ ꯑꯅꯤꯁꯤ ꯆꯥꯟꯅꯔꯛꯇꯕ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯥꯒꯤꯅ ꯅꯨꯃꯤꯠ 365ꯒ ꯃꯈꯥꯏ ꯃꯁꯤꯒꯤ ꯆꯥꯡꯆꯠ ꯑꯁꯤꯗ ꯃꯥꯅ ꯆꯠꯂꯛꯄꯗ ꯊꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯁꯣꯟꯊꯔꯒ ꯍꯦꯛꯇ ꯂꯩꯍꯧꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯧꯖꯤꯛꯃꯛꯇꯁꯨ ꯃꯊꯛꯀꯤ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯕ ꯃꯇꯝꯗ ꯄꯟꯖꯈꯤꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤꯁꯤ ꯚꯥꯗ꯭ꯔꯒꯤ 12 ꯑꯣꯏꯔꯒ ꯍꯥꯏꯕꯗꯤ ꯂꯥꯡꯕꯟ ꯊꯥꯒꯤ ꯊꯋꯥꯟ ꯊꯥꯒꯤ 12ꯅꯤ ꯄꯥꯜꯂꯒ ꯂꯥꯡꯕꯟꯒꯤꯗꯅ ꯄꯨꯔꯅꯤꯃꯥ ꯌꯧꯊꯣꯛꯈ꯭ꯔꯤꯕꯁꯤ ꯃꯥꯒꯤ ꯈꯣꯡꯆꯠꯁꯤ ꯌꯥꯡꯅ ꯆꯠꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡꯁꯤ ꯌꯧꯕ ꯉꯝꯗꯕ ꯅꯨꯃꯤꯠ 234ꯅ ꯁꯥꯕ ꯂꯩꯕ ꯅꯨꯃꯤꯠ 234ꯅ ꯁꯥꯕ ꯂꯩꯕ ꯁꯨꯝ ꯑꯣꯏꯗꯅ ꯃꯥꯒꯤ ꯆꯥꯡ ꯅꯥꯏꯗꯕ ꯈꯣꯡꯆꯠ ꯑꯃꯅ ꯅꯨꯃꯤꯠ 365ꯅꯤ ꯃꯈꯥꯏꯒꯤ ꯆꯥꯡ ꯑꯁꯤ ꯌꯧꯔꯛꯇꯅ ꯂꯦꯝꯍꯧꯕ ꯁꯔꯨꯛ ꯑꯁꯦ ꯃꯁꯤꯅ ꯆꯍꯤ 2ꯒ ꯊꯥ 9 ꯆꯠꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛꯃꯨꯛ ꯊꯥꯊꯣꯏ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯄꯨꯡꯁꯤꯡꯗ ꯃꯤꯅꯤꯠꯇ ꯁꯦꯀꯦꯟꯗ ꯃꯆꯥ ꯁꯨꯝ ꯂꯦꯝꯍꯧꯕꯁꯤꯡꯗꯨꯅ ꯄꯨꯟꯁꯤꯜꯂꯛꯄ ꯀꯥꯟꯗ ꯊꯥ ꯑꯃ ꯊꯣꯏꯔꯛꯄ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯜꯃꯥꯁ ꯅꯠꯇ꯭ꯔꯒ ꯄꯨꯔꯨꯁꯣꯠꯇꯝ ꯅꯠꯇ꯭ꯔꯒꯅ ꯑꯥꯙꯤꯛ ꯃꯥꯁ ꯍꯥꯏꯅ ꯊꯥ ꯑꯃ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯑꯒ ꯊꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯜꯃꯥꯁ ꯊꯥ ꯍꯥꯏꯔꯒ ꯈꯪꯅꯩ ꯊꯥꯒꯠꯆꯔꯤ ꯁꯨꯕꯤꯇꯥ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 9ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯎꯁꯥ ꯀꯤꯔꯟ ꯇꯥꯛꯄꯤꯌꯨ ꯎꯁꯥ ꯀꯤꯔꯟ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯪꯖꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯀꯣꯝꯂꯥ ꯃꯁꯨꯡ ꯇꯥꯕꯒꯨꯝ ꯇꯣꯉꯥꯟ ꯄꯥꯎꯈꯨꯝ ꯃꯆꯥ ꯈꯥꯏꯅ ꯄꯤꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯒ꯭ꯌꯥꯒꯤ ꯃꯪꯒꯣꯜ ꯅꯤꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯎꯁꯥ ꯀꯤꯔꯟꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄꯤꯗꯅ ꯐꯖꯔꯕ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯪꯒꯣꯜ ꯅꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯔꯥꯝꯅ ꯂꯧꯖꯔꯒ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯁꯥ ꯀꯤꯔꯟꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 10ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯅꯧꯕꯝ ꯁꯔꯠ ꯁꯔꯃ ꯄ꯭ꯔꯅꯥꯝ ꯒꯨꯔꯨꯖꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯄ꯭ꯔꯅꯥꯝ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯚꯒꯋꯥꯟꯒꯤ ꯅꯥꯝ ꯑꯃ ꯀꯠꯄꯤꯔꯛꯄ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯄꯦꯟꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 11ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯀꯜꯌꯥꯅꯤ ꯁꯔꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯀꯜꯌꯥꯅꯤ ꯁꯔꯃꯕꯨ ꯑꯣꯛꯆꯔꯤ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 12ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯣꯂꯤꯕꯂꯥ ꯀꯩꯁꯥꯝ ꯇꯥꯛꯄꯤꯌꯨ ꯂꯣꯂꯤꯕꯂꯥ ꯇꯔꯄꯣꯟ ꯁꯣꯟꯕꯒꯤ ꯋꯥꯍꯩ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯂꯣꯂꯤꯕꯂꯥ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯇꯔꯄꯣꯟ ꯁꯣꯟꯕꯒꯤ ꯋꯥꯍꯩ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯝꯕꯗ ꯍꯥꯏꯔꯒꯅ ꯑꯣꯃꯥ ꯕ꯭ꯔꯍ꯭ꯃ ꯚꯨവന ꯂꯣꯀꯥ ꯗꯦꯕꯔꯁꯤ ꯄꯤꯇ꯭ꯔꯤ ꯃꯥꯅꯚ ꯇ꯭ꯔꯤꯄꯦꯟꯇꯨ ꯄꯤꯇꯔꯨ ꯁꯔꯕꯤ ꯃꯥꯇ꯭ꯔꯤ ꯃꯥꯇꯥ ꯃꯍꯣꯗꯌ ꯍꯥꯏꯕ ꯔꯥꯝ ꯇꯔꯄꯣꯟ ꯑꯁꯤꯅ ꯑꯗꯨꯃꯛ ꯁꯣꯟꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯥꯔꯊ ꯈꯪꯕꯤꯅꯤꯡꯂꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯁꯥꯡꯕ ꯃꯥꯒꯤ ꯅꯤꯌꯣꯝ ꯄ꯭ꯔꯅꯥꯂꯤ ꯑꯗꯨ ꯈꯪꯕꯤꯅꯤꯡꯂꯕꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯈꯤꯕ ꯃꯃꯥꯡꯒꯤ ꯄꯣꯁ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯍꯟꯒꯠꯅ ꯌꯦꯡꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 13ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯩꯒ꯭ꯌꯥ ꯋꯥꯍꯪ ꯄꯥꯎꯈꯨꯝꯗ ꯉꯥꯏꯍꯥꯛ ꯅꯣꯛꯆꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯑꯩꯗꯣ ꯎꯆꯤ ꯈꯔ ꯍꯥꯠꯂꯨꯔꯦ ꯃꯁꯤꯒꯤ ꯗꯣꯁ ꯀꯣꯛꯅꯕ ꯎꯄꯥꯏ ꯀꯔꯤ ꯇꯧꯖꯒꯗꯒꯦ ꯈꯨꯔꯨꯝꯖꯔꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯎꯆꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯥꯡ ꯇꯥꯛꯅꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯒꯤ ꯑꯌꯥꯝꯕꯅ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯕꯗꯨꯅꯤ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯔꯦꯠ ꯀꯤꯂꯔ ꯎꯆꯤ ꯍꯤꯗꯥꯛ ꯎꯆꯤ ꯍꯥꯠꯅꯅꯕ ꯅꯤꯌꯣꯝ ꯀꯌꯥꯁꯨ ꯑꯗꯨꯝ ꯇꯧꯅꯩ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯎꯆꯤ ꯍꯥꯠꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯆꯪꯖꯕ ꯚꯒꯋꯥꯟꯒꯤ ꯅꯥꯝ ꯇꯠꯇꯅ ꯁꯣꯟꯖꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯍꯥꯠꯂꯨꯕꯒꯤ ꯄꯥꯞ ꯑꯗꯣ
ꯑꯩꯒꯤ ꯚꯛꯇꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯁꯥꯙꯅꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯠꯂꯨꯔꯤꯕꯁꯦ ꯃꯥꯕꯨ ꯑꯣꯏꯅ ꯊꯑꯣꯏꯅ ꯊꯤꯔꯒ ꯍꯥꯠꯂꯨꯕ ꯅꯠꯇꯦ, ꯑꯩꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯑꯃꯥꯡ ꯑꯇꯥꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯥꯕꯨ ꯍꯥꯠꯂꯨꯕꯅꯤ. ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯆꯣꯔꯣꯟꯅ ꯉꯥꯛꯄꯤꯌꯣꯏꯗꯅ ꯄꯔꯃꯦశ్ꯋꯔꯒꯤ ꯅꯥꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯇꯠꯇꯅ ꯁꯣꯟꯖꯕ ꯆꯪꯖꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯄꯥꯞ ꯃꯈꯜ ꯑꯁꯤꯗꯤ ꯃꯇꯣꯝꯇ ꯇꯞꯅ ꯇꯞꯅ ꯀꯣꯛꯆꯈꯤ ꯍꯥꯏꯕꯗꯨꯅꯤ. ꯊꯥꯒꯠꯆꯔꯤ. ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ ꯇꯔꯥꯒ ꯃꯔꯤ ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ. ꯇꯥꯛꯄꯤꯌꯨ ꯃꯦꯝꯆꯥ. ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯩꯒ꯭ꯌꯥ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ. ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯌꯥꯏꯍꯦꯟꯕ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒ꯭ꯌꯥ. ꯌꯥꯝ ꯐꯖꯩ ꯃꯃꯤꯡꯁꯦ. ꯃꯦꯝꯆꯥ ꯃꯁꯤꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ? ꯑꯉꯥꯡ ꯌꯥꯏꯍꯦꯟꯕ ꯕ꯭ꯔꯍ꯭ꯃ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯨꯡꯁꯤꯖꯗꯅ ꯊꯣꯟꯕ ꯃꯃꯤꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯃꯐꯝꯁꯤꯗ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯃꯣꯠ ꯂꯩꯖꯈꯤꯗꯦ. ꯑꯗꯨꯒ ꯇꯥꯏꯅꯔꯛꯄꯗ ꯃꯤꯡꯁꯤꯒꯤ ꯅꯩꯅꯕ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯌꯥꯏ, ꯍꯤ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯥꯡꯕ, ꯃꯃꯜ ꯌꯥꯝꯕ, ꯑꯗꯨꯒꯤ ꯌꯥꯏꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯊꯣꯏꯗꯣꯛꯅ ꯑꯍꯦꯟꯕ ꯌꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯐꯝ ꯑꯃꯔꯣꯝꯗ ꯈꯟꯖꯔꯒ ꯃꯃꯥ ꯃꯄꯥꯅ ꯊꯣꯟꯖꯕ ꯃꯤꯡꯐꯝ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ. ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯤꯅꯤꯡꯗꯤ ꯈꯪꯖꯗꯦ. ꯁꯨꯝ ꯑꯣꯏꯗꯅ ꯃꯦꯝꯆꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ. ꯊꯥꯒꯠꯆꯔꯤ. ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ ꯇꯔꯥꯒ ꯃꯉꯥ ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯇꯝꯐꯥꯃꯅꯤ ꯁꯔꯃ. ꯇꯥꯛꯄꯤꯌꯨ ꯑꯩꯒ꯭ꯌꯥ. ꯑꯩꯒ꯭ꯌꯥ ꯇꯔꯄꯟ ꯁꯣꯟꯕ ꯃꯤꯗꯪ ꯁꯝꯀꯣꯏ ꯈꯨꯖꯤꯟ ꯀꯛꯄ ꯐꯠꯇꯦ ꯍꯥꯏꯅꯩ. ꯑꯗꯨꯕꯨ ꯍꯩꯁꯣꯏ ꯁꯣꯏꯗꯕ ꯃꯤꯗꯤ ꯀꯛꯄ ꯀꯥꯏꯗꯦ ꯍꯥꯏ. ꯃꯁꯤꯕꯨ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯌꯨ. ꯊꯥꯒꯠꯆꯔꯤ. ꯇꯝꯐꯥꯃꯅꯤꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯇꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕ ꯈꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ. ꯑꯗꯨꯕꯨ ꯚꯦꯗꯅ ꯊꯝꯕꯤꯔꯝꯕ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯄꯨ ꯏꯕꯦꯟ ꯑꯗꯨꯈꯛꯀꯤ ꯋꯥ ꯅꯠꯇꯦ, ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯍꯦꯛ ꯍꯧꯈꯤꯕ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ, ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯅꯤꯄꯥ ꯑꯣꯏꯁꯅꯨ, ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯍꯥꯏꯕ ꯇꯥꯏ. ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯂꯩꯇꯕ ꯃꯇꯝꯗ ꯌꯨꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯁꯥ ꯉꯥ ꯆꯥꯗꯕ, ꯅꯤꯔꯥꯃꯦꯁ ꯆꯥꯕ, ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯃꯣꯔꯤꯡ ꯄꯦꯔꯦꯠ ꯍꯥꯏꯗꯅ ꯑꯋꯥ ꯑꯅꯥ ꯐꯣꯡꯗꯣꯛꯇꯅ ꯂꯨꯔꯨꯛꯅꯅ ꯂꯩꯖꯕ. ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯀꯤ ꯇꯔꯄꯣꯟꯒꯤ ꯃꯇꯝ, ꯂꯥꯡꯕꯟ ꯊꯥꯒꯤ ꯀ꯭ꯔꯤꯁꯅ ꯄꯛꯁꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯝ ꯈꯨꯖꯤꯟ ꯀꯣꯏ ꯀꯛꯇꯅ ꯃꯗꯨꯗ ꯅꯤꯔꯥꯃꯦꯁ ꯆꯥꯗꯅ ꯌꯥꯝꯅ ꯂꯨꯔꯨꯛꯅꯅ ꯚꯛꯇꯤꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯃꯈꯣꯏꯒꯤ ꯃꯪꯒꯣꯟꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤ ꯍꯥꯏꯅꯤ, ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯉꯥꯛꯆꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ. ꯑꯐꯕ ꯃꯪꯒꯣꯜ ꯐꯪꯉꯤ. ꯏꯄꯥ ꯏꯄꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯄꯦꯜꯂꯤ. ꯃꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯁꯦ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯩꯕꯤꯔꯝꯃꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯣꯏꯗꯣꯛꯅ ꯄꯦꯟꯕꯤꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯁꯪꯀꯜꯄ ꯋꯥꯔꯦꯞ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯧꯕꯗ ꯃꯇꯤꯛ ꯆꯥꯏ. ꯒ꯭ꯌꯥꯟ ꯂꯩꯔꯕ ꯒ꯭ꯌꯥꯅꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯅꯤꯡꯊꯤꯖꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯚꯦꯗꯅ ꯑꯁꯨꯝ ꯑꯣꯏꯅ ꯆꯠꯄꯗ ꯐꯩ ꯍꯥꯏꯅ ꯊꯝꯕꯤꯔꯝꯕ ꯃꯇꯥꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯄꯣꯁꯇ ꯊꯝꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯇꯥꯏ. ꯑꯩꯒꯤꯗꯤ ꯏꯄꯥ ꯏꯄꯨꯗꯨ ꯃꯁꯛ ꯎꯗ꯭ꯔꯦ, ꯈꯪꯗ꯭ರೆ, ꯇꯧꯐꯝꯗꯣ ꯈꯔ ꯇꯧꯔꯒ ꯂꯣꯏꯔꯦ, ꯑꯇꯩ ꯈꯪꯗꯦ ꯍꯥꯏꯅ ꯆꯠꯈꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯅꯤꯡꯉꯥই ꯂꯩꯇꯦ. ꯇꯁꯦꯡꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯨꯡꯁꯤꯕꯤꯕ ꯊꯥꯖꯕꯗꯨ ꯂꯩꯔꯒꯗꯤ ꯃꯁꯤ ꯉꯥꯛꯅ ꯆꯠꯆꯕ ꯐꯩ ꯍꯥꯏꯅ ꯚꯦꯗꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯑꯗꯨꯈꯛꯇꯕꯨ ꯑꯩꯈꯣꯏꯅ ꯄꯥꯎꯗꯝꯖꯈꯤꯕꯅꯤ. ꯊꯥꯒꯠꯆꯔꯤ ꯇꯝꯐꯥꯃꯅꯤ. ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ ꯇꯔꯥꯒ ꯇꯔꯨꯛ ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯄꯨꯅꯕꯇꯤ ꯀꯥꯡ. ꯇꯥꯛꯄꯤꯌꯨ ꯄꯨꯅꯕꯇꯤ. ꯋꯥꯍꯪꯗꯤ ꯍꯪꯖꯗ꯭ꯔꯦ, ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝꯅ ꯄꯦꯟꯖꯔꯦ. ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯄꯨꯅꯕꯇꯤ. ꯄꯨꯅꯕꯇꯤꯅ ꯋꯥꯍꯪ ꯍꯪꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ, ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯄꯤꯅꯕꯤꯔꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯁꯧꯒꯠꯄꯤꯔꯛꯄ, ꯃꯁꯤꯅ ꯊꯣꯏꯗꯣꯛꯅ ꯄꯦꯟꯖꯔꯦ. ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯅꯕꯇꯤꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ. ꯁ꯭ꯔꯤ ꯚꯒꯋꯥꯟꯅꯁꯨ
ꯑꯇꯣꯞꯄꯒꯤ ꯇꯧꯕꯤꯃꯜꯕꯨ ꯃꯁꯛ ꯈꯪꯕꯤꯕꯁꯤꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯊꯥꯒꯠꯆꯔꯤ. ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 18 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯄꯤ ꯁꯨꯔꯖꯀꯨꯃꯥꯔ. ꯇꯥꯛꯄꯤꯌꯨ ꯁꯨꯔꯖꯀꯨꯃꯥꯔ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ. ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯁ꯭ꯔꯤ ꯚꯥꯋꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯉꯁꯤꯒꯤ 19 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯒꯤꯇꯥ ꯁꯔꯃ. ꯇꯥꯛꯄꯤꯌꯨ ꯒꯤꯇꯥ. ꯄ꯭ꯔꯦꯌꯔ ꯁꯦꯂꯤꯇꯦꯁꯟ सिम्बोल ओइना थाबिरकपनि मसिगिदमकसु हाइनिंगाई लेतन गीता शर्मबु अखोइगी माइकैदगी सेलुटेशन नसिबु तराम न ओक्सबग लोइनना श्री भगवाना गीता शर्मबु मतम चपद मंगोल पिन बिननबा श्री सरोंदा खुरुमचरी. थागसरी ताइनर पुंगसिगी 19 सुबदा मुलोखसरी बसे इबोमसा सिंह. ताकपियु इबोमसा ओझाबु अहानबद खुरुमजरी. खुरुमबिरकपद तराम न ओक्सरी. ओझा सही की फमगुमना नुमित 8 की ओइबा सा उसे की मगुन अदु खंगजनिंगी ओझाबु खुरुमजरी. इबोमसा ताकपिरकलिबा वाफमसी अखोइगी बैतै लेबाक सिगी ओइबा सनबी लाइओइ खरबा अहलमन गुरुजोन सिंह अदुना थंबिरंबा नियोंगी मतुंगिना थंबिरमलिबसे अखोइगी नुमित 8 असिदा खंगनरिबसे नोंमाइजिंग नुमित असिगी बागी मगुनदि सागी माइकैदे यंगप मतमदा सनगी गुन लई. नोंमाइजिंग नुमित पोकपा मीसे मागी ओइना पुंसिगी फमदासी सनद फमी सुमोइदना. अदुगा निंगथौ काबसना उसेकी गुन उमाइबी हेन कौबु उसेक तो कगेन हाइरिगसदुम खंगनबा हाइरिबो सेक्सिगी गुन लई. लेबाक पोकपसना युम लईमा हौदोंग तोकपगी भाप ओइना लई. युमसे कैससना उसी सगोन सेना नुंगसा इराइना समू अदुगा थांगजना कईगी ओइबा भाप मगुन सिंह असि लई हाइना ओझा सिंह थंबिरंबु वाफम असिमतंग इबोमसागी मफमदा पौदमजरी. थागसरी ताइनरकप ngasiगी 10 सुबदा मुलोखसरी बसना तोइबी तकेलमयुम. ताकपियु तोइबी. मतम सुपदा फुल सपोर्ट तौजरी. अय्याबु खुरुमजरी. यामनमक नुंगाइजै तोइबी गुंबी अखोइबु नुंगसिजबी कयाना अखोइगी थौरम असिबु मपुंग फाना मतम सांगना मयामगी सेवा ngamjegदौरिबनी. अखोइबु नुंगसिना फुल सपोर्ट तौजरी हैन फोंदोकपिरकबा अखोइगी माइकैतगिसु फुल थेंग साइबु हाइसिमतंग थोइबीगी मफमदा फोंदोकसबग लोइनना श्री भगवान थोइबीगी मतम सुपदा अतोपगी तौबीमलबु मसक खंगबीबसिगिदमक थौजाल आशीर्वाद पिनबीब ओइसनु. थागसरी ताइनरकपद ngasiगी 19 सुबदा मुलोखसरी बसना यंगखोम रतन. ताकपियु रतन. युम मांगलबदी हैसोई थिनबा यादबरा. रतन युम मांगलगदी मधु थिनबीदबा फै हाइबदुनी. थिल्लुरगा इसोरदा कटबा मतमदे इसोरना लौबीरोइदबा लेरगदी अइना तौरुरिबा थबक अदु अरेमबदा ताबा. मरमदना युम सेंगलबा मतुंगदा इसोरदा कटपीनिंगलिबा थिनबीनिंगलिबा हाइबा वाफम अदु लेपनमक पांथोकपियु बदुना थोइदोकना मंगोल ओइगनी हाइबा वाफम सिमतंग यंगखोम रतनगी मफमदा पौदमजरी. थागसरी ताइनरकप ngasiगी 22 सुबदा लोखसरी बसना बोबो काइदेम. ताकपियु बोबो. थैंक यू पाबुंग मरिक सुमना पौखुम पिबिरकबगी. यामनमक नुंगाइजै बोबो. अखोइगी थौरम असिदा वहंग पुखटपिरकबा वहंग अदुबु पाउखुम फंगबिरबा मतुंगदा मरिक सुमबा पाउखुम पिबिरई हाइबगिदमक अखोइबु तराम थागतपिरकबा. अखोइसु थागतपिरअबनिना थागत वाही तराम ओक्सबग लोइनना मखा ताबदा बोबोगे पुंसिदा लाकदबा अवाना अयदपन पुनमक्तगी श्री भगवाना लेपना ngakpiba oisanu haidana श्री सरोंदा खुरुमजरी. थागसरी ताइनरकप ngasiगी 19 सुबदा मुलोखसरी बसना अरिबम बिनारानी देवी. ताकपियु बिनारानी. हरे कृष्ण या खुरुमजरी. हरे कृष्ण अखोइगी माइकैदगी खुरुमबिरकपसिबु तराम ओक्सरी. ओंथोकना सुपेंजै अय्यागी पाखुम ताजबदा अय्याबु हन्न थागसरी. बिनारानी अखोइना तौजरी बहिरम असिदा बिनारानीना पुंगिंग संगना नुंगसिना ताबिरबा मतुंगदा थोइदोकना अपेनबा फोंदोकपिरकबा
ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯄꯨꯝꯅꯃꯛ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯕꯤꯅꯥꯔꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯑꯌꯦꯠ ꯑꯄꯟ ꯁꯔꯕ ꯕꯤꯘ꯭ꯅ ꯄꯨꯝꯅꯃꯛꯇꯒꯤ ꯖꯒꯠ ꯄꯔꯃꯦꯁ꯭ꯋꯔ ꯚꯒꯋꯥꯟ ꯊꯧꯖꯥꯜ ꯍꯩꯕ ꯏꯕꯨꯡꯉꯣꯅ ꯂꯦꯞꯅ ꯔꯛꯁꯥ ꯄꯤꯅꯕꯤꯕꯇ ꯅꯠꯇꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗꯁꯨ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯕꯤꯅꯥꯔꯥꯅꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 24 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯟꯗꯥꯀꯤꯅꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯟꯗꯥꯀꯤꯅꯤ ꯊꯥꯒꯠꯆꯔꯤ ꯇꯥꯛꯄꯤꯕꯗꯨꯃꯛ ꯏꯟꯖꯒꯦ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯃꯟꯗꯥꯀꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯍꯤꯔꯝ ꯑꯗꯨꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯍꯤꯔꯝ ꯑꯗꯨꯕꯨ ꯏꯟꯖꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯕ ꯈꯛꯇꯅꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯕꯗꯤ ꯅꯠꯇꯦ ꯕꯦꯗꯅ ꯁꯥꯁꯇ꯭ꯔꯅ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯣꯠ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯎꯗꯝꯖꯕꯅꯤ ꯄꯥꯎꯗꯝꯖꯈꯤꯕ ꯑꯗꯨꯕꯨ ꯏꯟꯖꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯂꯦꯞꯅ ꯁꯥꯁꯇ꯭ꯔꯅ ꯑꯃꯗꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯏꯟꯗꯨꯅ ꯉꯥꯛꯅ ꯆꯠꯄꯤꯕꯒꯤꯗꯃꯛ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕꯁꯤ ꯑꯩꯒ ꯋꯥꯍꯪ ꯑꯃꯒ ꯐꯃꯦꯜꯂꯣꯝꯗ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯐꯦꯃꯤꯂꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯊꯦꯠꯄ ꯌꯥꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯥꯏꯗꯦ ꯍꯥꯏꯕ ꯇꯥꯏ ꯃꯟꯗꯥꯀꯤꯅꯤ ꯑꯗꯨꯕꯨ ꯐꯃꯦꯜꯂꯣꯝꯗ ꯊꯦꯠꯄ ꯍꯥꯏꯔꯤꯕꯁꯤ ꯐꯃꯦꯜꯂꯣꯝꯗꯤ ꯑꯗꯨꯝ ꯊꯦꯠꯄꯤꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯐꯃꯦꯜ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕꯁꯤ ꯃꯃꯥꯡ ꯃꯥꯡꯒꯣꯟꯒꯤ ꯁꯔꯨꯛꯇ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯕꯨ ꯐꯃꯦꯜ ꯍꯥꯏꯔꯒꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯊꯦꯠꯄꯗꯨ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯑꯊꯤꯡꯕꯗꯤ ꯄꯤꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯐꯦꯃꯤꯂꯤ ꯒ꯭ꯔꯨꯞ ꯐꯣꯇꯣꯁꯤ ꯃꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯕ ꯀꯥ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯁꯟꯊꯣꯡ ꯀꯥꯁꯤꯗ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯜꯂꯒ ꯊꯦꯠꯄꯤꯕ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯐꯝ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯃꯣꯠ ꯑꯁꯤꯃꯇꯪꯁꯨ ꯃꯟꯗꯥꯀꯤꯅꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 25 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯕꯤꯀꯥꯁ ꯃꯣꯏꯔꯥꯡꯊꯦꯝ ꯇꯥꯛꯄꯤꯌꯨ ꯕꯤꯀꯥꯁ ꯄꯥꯕꯨꯡꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯥꯛ ꯊꯤꯕꯗ ꯈꯥꯕꯩ ꯇꯦꯛꯄ ꯅꯤꯄꯥꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯅꯤꯕ ꯅꯨꯃꯤꯠꯇ ꯇꯦꯛꯄꯅꯤ ꯃꯁꯤꯒꯤ ꯑꯐ ꯐꯠꯇ ꯑꯃꯁꯨꯡ ꯇꯦꯛꯂꯕ ꯈꯥꯕꯩꯁꯦ ꯀꯔꯝꯅ ꯍꯨꯟꯗꯣꯛꯀꯅꯤ ꯇꯥꯛꯄꯤꯔꯛꯎ ꯕꯤꯀꯥꯁ ꯃꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕꯗ ꯍꯥꯏꯕꯗꯤ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯑꯃꯅꯁꯨ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯕꯗ ꯈꯥꯕꯩꯁꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯤꯒꯗꯧꯕ ꯈꯥꯕꯩ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯒꯗꯧꯕꯅꯤ ꯃꯉꯣꯟꯗ ꯁꯤꯗ꯭ꯔ ꯂꯩꯕ꯭ꯔꯥ ꯁꯤꯗ꯭ꯔ ꯂꯩꯔꯒꯗꯤ ꯑꯃ ꯁꯤꯟꯗꯣꯛꯄꯤꯔꯒꯗꯧꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯁꯤꯗ꯭ꯔ ꯂꯩꯇꯅ ꯇꯦꯛꯄꯕꯨ ꯑꯣꯏꯔꯣ ꯁꯤꯗ꯭ꯔ ꯂꯩꯅ ꯇꯦꯛꯄꯕꯨ ꯑꯣꯏꯔꯣ ꯃꯗꯨ ꯑꯐꯕ ꯏꯑꯣꯏ ꯑꯣꯏꯗꯦ ꯌꯨꯝ ꯑꯗꯨꯗ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤ ꯆꯪꯕ ꯋꯥꯠꯀꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯤꯡꯊꯤꯅ ꯅꯨꯡꯁꯤꯠ ꯆꯥꯟꯅꯅ ꯂꯩꯕ ꯋꯥꯠꯀꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯌꯦꯠ ꯑꯄꯟ ꯑꯀꯥꯏ ꯑꯇꯣꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯀꯅꯤ ꯃꯗꯨ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯧꯍꯩꯗꯕꯁꯤꯗꯒꯤ ꯀꯣꯛꯅꯅꯕ ꯍꯥꯏꯕꯕꯨ ꯈꯨꯗꯛꯇ ꯈꯥꯕꯩ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯏꯪꯈꯣꯜꯒꯤ ꯋꯥꯡꯃꯗ ꯃꯥꯁꯤ ꯂꯥꯞꯅ ꯍꯨꯟꯗꯣꯛꯄꯤꯈ꯭ꯔꯅꯤ ꯑꯗꯨꯒ ꯆꯥꯛꯁꯪ ꯀꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯨꯡꯁꯤꯠ ꯐꯦꯟꯒꯨꯝꯕ ꯑꯣꯏꯅ ꯍꯨꯝꯗꯣꯛꯄꯤꯔꯕꯁꯨ ꯍꯨꯝꯗꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯆꯥꯛꯁꯪ ꯀꯥꯁꯤ ꯐꯖꯅ ꯋꯥꯏꯔꯝ ꯇꯩꯊꯣꯛꯄꯤꯒꯅꯤ ꯉꯝꯂꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯋꯥꯏꯔꯝ ꯇꯩꯊꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯆꯗꯅ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤ ꯆꯪꯉꯛꯅꯕ ꯂꯛꯁꯃꯤ ꯅꯥꯔꯥꯌꯟꯕꯨ ꯈꯨꯔꯨꯝꯖꯗꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯗꯅ ꯃꯗꯨꯗ ꯃꯪꯒꯣꯜ ꯑꯣꯏꯒꯗꯧꯕ ꯄꯨꯝꯅꯃꯛ ꯅꯤꯖꯍꯧꯒꯗꯕꯅꯤ ꯃꯥꯗꯨ ꯃꯈꯥ ꯇꯥꯅ ꯊꯝꯕ ꯐꯠꯇ꯭ꯔꯦ ꯈꯥꯕꯩꯗꯨ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯄꯤꯈꯤꯕ ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯛꯂꯤꯕ ꯕꯤꯀꯥꯁꯀꯤꯁꯤꯗꯤ ꯇꯦꯛꯂꯕ ꯃꯇꯨꯡꯗ ꯀꯔꯝꯅ ꯍꯨꯟꯗꯣꯛꯀꯗꯒꯦꯅ ꯈꯪꯗꯕꯗꯒꯤ ꯊꯝꯃꯨꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯤꯕꯒ ꯄꯟꯊꯕ ꯇꯧꯗꯅ ꯍꯨꯟꯗꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯃꯊꯛꯇ ꯊꯝꯖꯈꯤꯕ ꯇꯔꯨ ꯇꯔꯨꯅ ꯁꯦꯡꯗꯣꯛꯄꯤꯌꯨ ꯆꯐꯨ ꯌꯥꯟ ꯐꯦꯡꯗꯣꯛꯄꯤꯒꯗꯧꯕꯅꯤ ꯃꯗꯨꯒꯤ ꯆꯥꯛ ꯑꯗꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯗꯨ ꯆꯥꯕꯗ ꯑꯐꯕ ꯃꯪꯒꯣꯜ ꯏꯔꯩꯃꯛ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯆꯥꯕꯤꯔꯔꯣꯏꯗꯧꯕꯅꯤ ꯑꯗꯨ ꯈꯪꯗꯕꯗꯒꯤ ꯅꯤꯄꯥ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯚꯥꯞꯇ ꯆꯥꯗ꯭ꯔꯒ ꯅꯨꯄꯤꯅ ꯆꯥꯕ ꯌꯥꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯆꯥꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ
ꯑꯩꯈꯣꯏꯅ ꯄꯟꯆꯥꯃ꯭ꯔꯤꯇ ꯊꯛꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯇꯨꯂꯁꯤ ꯃꯆꯨꯝ ꯊꯛꯄꯤꯕ ꯃꯗꯨꯒ ꯃꯗꯨꯒꯤ ꯁꯨꯗꯣꯟ ꯇꯧꯕꯤꯕ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯅꯤꯔꯨꯕ ꯍꯥꯏꯕꯗꯨꯒꯗꯤ ꯅꯥꯛ ꯑꯃꯃꯝ ꯑꯣꯏ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯒꯗꯤ ꯇꯣꯉꯥꯜꯂꯤ ꯏꯃꯨꯡꯗꯨꯒꯤ ꯑꯣꯏꯅ ꯈꯥꯕꯩ ꯇꯦꯛꯄ ꯍꯥꯏꯕꯗꯨꯒꯤ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯃꯊꯛꯇ ꯊꯝꯖꯈꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯇꯧꯕꯤꯕ ꯐꯩ ꯅꯠꯇ꯭ꯔꯒꯗꯤ ꯑꯐꯕꯒꯤ ꯁꯔꯨꯛ ꯑꯁꯤ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯕꯤꯀꯥꯁ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 23 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯟꯆꯦꯟꯕ ꯑꯣꯏꯅ ꯇꯥꯛꯄꯤꯌꯨ ꯂꯟꯆꯦꯟꯕ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯄꯥꯕꯨꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯗ꯭ꯋꯥꯔꯀꯥꯒꯤ ꯔꯥꯅꯤ ꯃꯌꯥꯝꯗꯨ ꯗ꯭ꯋꯥꯔꯀꯥ ꯂꯨꯞꯈꯤꯕꯗ ꯂꯣꯏꯅꯃꯛ ꯁꯤꯈꯤꯕꯔꯥ ꯂꯟꯆꯦꯟꯕ ꯗ꯭ꯋꯥꯔꯄꯥ ꯂꯨꯞꯄꯗ ꯁꯤꯈꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯑꯗꯨꯉꯩ ꯚꯒꯋꯥꯟꯅ ꯅꯤꯝ ꯄꯥꯝꯕꯤꯗ ꯀꯥꯔꯒ ꯁꯗꯥꯟꯕꯒꯤ ꯈꯨꯕꯥꯛꯇ ꯏꯕꯨꯡꯉꯣꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯕꯦꯝꯃ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯗ꯭ꯋꯥꯔꯀꯥꯒꯤ ꯂꯩꯃ 13,909 ꯍꯥꯏꯔꯤꯕꯁꯤ ꯍꯤꯡꯁꯥꯕ ꯃꯌꯥꯝ ꯂꯥꯛꯇꯅ ꯀ꯭ꯔꯤꯁꯅ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯐꯥꯔꯨꯁꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯂꯧꯔꯨꯁꯤ ꯍꯥꯏꯗꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯤꯡꯁꯥꯕꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗ ꯃꯈꯨꯠꯇ ꯍꯦꯛ ꯄꯥꯏꯕ ꯈꯨꯗꯤꯡꯗ ꯅꯨꯡ ꯑꯣꯏꯔꯒ ꯂꯣꯏꯅ ꯇꯥꯈꯤ ꯑꯗꯨꯅ ꯃꯈꯣꯏ ꯅꯨꯡ ꯑꯣꯏꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯍꯤꯡꯁꯥꯕꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯄꯨꯈꯤꯗꯦ ꯗ꯭ꯋꯥꯔꯀꯥꯒꯤ ꯂꯩꯃ ꯏꯕꯦꯝꯃꯁꯤꯡ ꯑꯃꯠꯇ ꯁꯤꯈꯤ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯂꯩꯇꯅ ꯅꯨꯡ ꯑꯣꯏꯔꯒ ꯗ꯭ꯋꯥꯔꯀꯥꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯂꯟꯆꯦꯟꯕ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 28 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯏꯕꯣꯝꯆꯥ ꯊꯤꯡꯕꯥꯏꯖꯝ ꯇꯥꯛꯄꯤꯌꯨ ꯏꯕꯣꯝꯆꯥ ꯑꯩꯒꯤ ꯀꯣꯏꯁꯟꯒꯤ ꯑꯟꯁꯔꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯕꯤꯔꯛꯄꯒꯤ ꯀꯣꯇꯤ ꯄ꯭ꯔꯅꯥꯝ ꯇꯧꯖꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯏꯕꯣꯝꯆꯥꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯏꯕꯣꯝꯆꯥꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯕꯨ ꯊꯝꯖꯈꯤꯕꯗ ꯊꯣꯏꯗꯣꯛꯅ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯕꯨꯁꯨ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯒꯤ ꯈꯨꯔꯨꯝꯕ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯕꯁꯤ ꯁ꯭ꯔꯥꯗ ꯁꯟꯕꯁꯣꯔꯅꯆꯤꯡꯕ ꯁꯚꯥ ꯃꯥꯝꯗꯣꯞꯀꯤ ꯃꯥꯏꯀꯩ ꯃꯔꯤ ꯐꯤꯗꯥꯁꯤꯡꯗꯨ ꯐꯝꯕꯗ ꯀꯔꯤ ꯍꯥꯏꯔꯒ ꯐꯝꯖꯒꯅꯤ ꯇꯥꯛꯄꯤꯔꯛꯎ ꯅꯤꯌꯣꯝ ꯂꯩꯔꯕꯗꯤ ꯈꯪꯖꯅꯤꯡꯉꯤ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯁ꯭ꯔꯥꯗ ꯁꯟꯕꯁꯣꯔꯒꯤ ꯋꯥꯐꯝ ꯁꯤꯈꯛ ꯅꯠꯇꯅ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯅꯥꯡꯕꯨ ꯂꯃꯌꯦꯛ ꯁꯛꯑꯕ ꯁꯣꯜꯂꯕ ꯑꯗꯨꯒꯨꯝꯕ ꯁꯪꯀꯤꯔꯇꯣꯟ ꯁꯚꯥ ꯃꯥꯝꯗꯣꯞ ꯑꯁꯤꯒꯤ ꯃꯥꯒꯤ ꯐꯝꯐꯝꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯔꯛꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ 9 ꯍꯥꯏꯕ ꯇꯥꯏ ꯃꯥꯏꯀꯩ ꯃꯔꯤꯗ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯃꯈꯥ ꯑꯋꯥꯡ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯃꯔꯤꯁꯤꯒꯤ ꯁꯨꯡꯗꯥꯏ 9 ꯑꯃꯒꯁꯨ ꯂꯩꯔꯦ ꯂꯩꯔꯤꯕ ꯃꯥꯏꯀꯩ 9 ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯒꯗꯧꯔꯤꯕꯁꯤ ꯃꯥꯒꯤ ꯔꯪꯒꯃꯟꯖꯨꯔꯤ ꯑꯗꯩꯇꯒꯤ ꯀꯥꯡꯂꯨꯞꯁꯤꯡ ꯁꯦꯅꯥꯄꯇꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯆꯩꯔꯥꯞ ꯒꯥꯔꯣꯠ ꯑꯃꯥꯏꯔꯦꯝꯕ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯃꯨꯡ ꯃꯔꯤꯡꯕ ꯍꯥꯏꯔꯤꯕ ꯁꯤꯡ ꯑꯁꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐꯝꯐꯝꯅꯤ ꯑꯗꯨꯒ ꯇꯥꯏꯅꯔꯛꯄꯗ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯒꯤ ꯐꯪꯐꯝꯗ ꯄꯤꯔꯤꯕꯁꯤꯅ ꯁꯛꯄꯔꯤꯡꯕ ꯂꯂꯤꯇꯥ ꯁꯈꯤ ꯆꯩꯇꯩꯅꯒꯤ ꯀꯥꯡꯂꯨꯞ ꯑꯁꯇꯃꯍꯟꯇ ꯃꯍꯥꯔꯥꯖ ꯏꯕꯦꯝꯃꯁꯤꯡ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯌꯨꯝꯕꯨ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯃꯁꯤꯒꯤ ꯐꯝꯅꯅꯕ ꯐꯝꯐꯝ ꯃꯥꯏꯀꯩꯅꯤ ꯑꯗꯨꯒ ꯃꯈꯥ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯄꯤꯔꯤꯕꯁꯤꯅ ꯇꯥꯡ ꯃꯔꯤꯡꯕ ꯆꯝꯄꯀꯂꯇꯥ ꯆꯤꯇ꯭ꯔꯥ ꯕꯤꯅꯃꯟꯖꯨꯔꯤ ꯁ꯭ꯌꯥꯃꯥ ꯃꯟꯖꯨꯔꯤ ꯅꯤꯇ꯭ꯌꯥꯅꯟꯗꯒꯤ ꯀꯥꯡꯂꯨꯞ ꯃꯍꯥꯔꯥꯖ ꯕ꯭ꯔꯍ꯭ꯃꯁꯚꯥ ꯁꯦꯅꯥꯄꯇꯤ ꯍꯟꯖꯕ ꯍꯤꯗꯥꯡꯅꯆꯤꯡꯕ ꯕꯩꯗ꯭ꯌ ꯃꯥꯏꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯈꯣꯏꯒꯤ ꯐꯝꯅꯅꯕ ꯐꯝꯐꯝꯒꯤ ꯃꯐꯝꯅꯤ ꯑꯗꯨꯒ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯍꯥꯏꯕ ꯇꯥꯔꯒꯅ ꯂꯕꯪꯒ ꯃꯟꯖꯨꯔꯤ
गदाधर की कांगलू पंचतत्त महारानी मुइमुंग खोंबा पाम मरिंगबा हाइरिबसिंग असना मामदोप सिगी अवांग थंग माइकई से मखोई फमनब फमफमनी अदुगा सिंखई थंग माइकई असदना तुम्हाराब वासुदेव कुंदलता द्वादश गोपाल पंडित अचौब खुराई लाकपा पुखरम बनसिंगबा गुरु अहुंगी फमनब माइकई अदुगा मैरम तंग माइकईदना अनिरुद्ध इंदुरेखा रूपमंजूरी रंगदेवी ब्रह्मन सवान सिंबना फमनब मानसीबा हायरगा खंगबा असिगुबा मफमने अदुगा अखोइगी संथोंग माइकई असदना तुमरिंगबा मामदोप मपु गौरांग थांजिंग पोक पोक गुरु हाइरिबसिंग असना संथोंग माइकई असि फमफमने अदुगा कौब्रु माइकईद लेरिबसना हाइशबा शंकरसन रति मंजूरी राजमाता सेलुंगबा गोसाइन सिंगबा भांडारे सिंग असगी फमननबा कौब्रु माइकईनी समुदना माइकई मरी संदाई निपान पुन माइकई निपाल असदा फमफमगी कयात मामदो की फिरे मवोंग मतौ असि थंबिरब मोट असिमतंग इबोमसा थिंगबाई जेंगि मफमदा पौदम जरी अदुगा हाइरिबा फिदा सिंग असदा फंबिबा मतमदा मथक्ता थमजक्रिबा सिंग असिगी फमफमनी हाइबदु खंगना अखोइना फंबिबा तारे अदुरगदी फंबदुदा करिगुम मखल मगी दोष लेत्रे हाइजब ताई थागसरी इबोमसा ताइनरकपा ngasiगी कुनगनिपान सबद लखुत्सरिबसना लाई सरोज देवी ताकपियु सरोज एग्याबु हरे कृष्ण वहांग मतंग जगी ताकपियु हरे कृष्ण करी मतंग ओइबिरबनो किसन सिबु मपानदगी जेंगबदा हे उबसिबु फत्तबरा लाई सरोज ताकपिरकलिबसदा मयक खजिक सेंग पात्तबा हाइबताई हाइबदी किसन से मपानदगी येंगबा हाइरिबसदा अखोइगी ममांग थोंगदगी येंगकपा मतमदा हक्थेंगना सक्संगसी उबु ओइरगदी मदु अफबु ओइतब ममांग थोंगदगी येंगबा मतमदा उब नतब अखोइगी करी हाइगनी नाकल लोमदा एल शेप ओइना साब युंगी मवोंगदा लेब मदुदा अैगी ममांग थोंग अदुगी अवांग लोमदा खुद हाइदोकपा मतमदगी सक्संगदु उब नत्रगना नाकन की येन खादुद सुम लाकपा मतमदा अवांग थोंग ओइना फाटपदगी अदोमदगी येंग उब हाइरिबा मवोंग मसे मसा खैतंग खाइना ताकपिरमलगदी बापसे तागदबनी अदुबु होजि हाइजगदौरिबसि ममांग थोंगदगी हेग येंगकपा मतमदा हक्थेंगना सक्संगदु उबसिदि अफब नते अदुदि पार्टीशन लम थंबिगदौबनी हक्थेंगना उहनबिरोइदौबनी अदुगा नाकल लोमदा हाइबदि एल शेप ओइना साबबु ओइरो नत्रगना नाकन की येन खादु लाकपदगी अवांग ओनब थोंगदगी येंगबद उबु ओरगदी अदुदि करेमत दोष लेते अदुगिदि थोइदोकपा नते हाइब वाफम असिमतंग लाई सरूस की मफमदा पौदम जरी ताइनरकपा सिगे कुनगमापन सबद लखुत्सरिबसना जीवन लता कैशाम ताकपियु जीवन लता ओझाबु अनिरक सुबु ओइना खुरुम जरी यामनमक नुंगाइजै जेबलता अनिरक सुबु ओइना खुरुमबिरकपा अनिरक सुबु ओइना खुरुमबसिबु ओक्सरी ताकपियु करी मतांगी ओइबिरबनु अैगी लैनरिब युम मसि तंखाय अमा हाना सिरग साब यागद्र ओझा जेबलता मदुगिदी अैगी फिबम मदुगी मतुंगिना थोदोंना काइब लेरोय सिब मतमदा सिबगी नमित अफब येंगगा सिबिखरगा अदुगा युम मदुना सारकपगी मतुंगिना साब लोरकपा मतुंगदा अदुम पुरा सिदोकपिखिबा अदुम सनै मसिदा थोदोंना दोष लेबगी वाफम लेते समुदना जीवलता की मफमदा थमजै अदुगा करिगुंबदा अैगी युमसि लोइसिनबा ngamdabadagi mawong amada natragana sahi khara taptana sabse hauruga loidana kuina yum matik tugi manungda leibadi fatab parap sab loi kharaga natragana sabse karigumba mawong amadagi sabse loiba ngamdre haiba taragana sariba yum adudagi tongana mafam amada hogdoga leiba oiro natragana sariba yum aduda
ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯁꯪꯒꯥꯕꯒꯤ ꯃꯑꯣꯡ ꯈꯔ ꯇꯧꯔꯒ ꯆꯪꯈ꯭ꯔꯒ ꯑꯃꯨꯛ ꯌꯨꯝꯗꯨꯃ ꯁꯤꯗꯣꯛꯄꯤꯈꯤꯕ ꯑꯁꯤꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯕ ꯑꯃ ꯌꯥꯕ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯍꯤ 4-5 ꯆꯨꯞꯅ ꯌꯨꯝꯗꯨ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯨꯝ ꯇꯪꯈꯥꯏꯗ ꯂꯩꯕꯗꯨꯒꯤ ꯗꯣꯁꯇꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯁꯨꯔꯨꯕ ꯆꯠꯂꯨꯕ ꯇꯧꯔꯨꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯊꯛꯀꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯛꯀꯗꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝꯁꯤ ꯆꯍꯤ 1-2ꯒꯤ ꯃꯅꯨꯡꯗ ꯐꯠ ꯂꯣꯏꯈ꯭ꯔꯒ ꯑꯗꯨꯗ ꯑꯣꯏꯔꯒꯗꯤ ꯗꯣꯁ ꯂꯩꯇꯕ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯁꯨꯝ ꯑꯣꯏꯗꯅ ꯖꯤꯕꯂꯇꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 30ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯌꯨꯝꯈꯥꯏꯕꯝ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯥꯛꯄꯤꯌꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯄꯥꯟꯕꯁꯤ ꯅꯨꯃꯤꯠ ꯊꯥꯕꯥꯟ ꯑꯐꯕ ꯂꯩꯒꯗ꯭ꯔꯥ ꯊꯣꯡ ꯑꯇꯩꯒ ꯃꯃꯥꯡ ꯊꯣꯡꯒ ꯀꯔꯝꯕꯅ ꯍꯥꯟꯅ ꯄꯥꯟꯒꯗꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯡꯒꯤ ꯋꯥꯐꯝ ꯇꯣꯉꯥꯟꯅ ꯅꯩꯅꯔꯨꯗ꯭ꯔꯒꯁꯨ ꯌꯨꯝꯒꯤ ꯋꯥꯐꯝꯒ ꯄꯨꯟꯅ ꯅꯩꯅꯕꯤꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯥꯕ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯉꯒ ꯍꯧꯈꯤꯕꯗꯣ ꯃꯗꯨꯗꯒꯤ ꯄꯨꯂꯞ ꯌꯨꯝꯁꯤꯒꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯐꯥꯎꯕꯁꯦ ꯃꯥꯒꯤ ꯑꯐꯕꯗꯨꯗ ꯑꯗꯨꯝ ꯑꯩꯅ ꯊꯥ ꯈꯔ ꯉꯥꯏꯕ ꯆꯍꯤ ꯈꯔ ꯉꯥꯏꯕ ꯃꯇꯦꯛ ꯑꯗꯨꯝ ꯁꯥꯔꯛꯄ ꯃꯗꯨꯗ ꯑꯄꯨꯝꯕ ꯇꯥꯔꯛꯑꯕ ꯀꯥꯟꯗ ꯍꯌꯦꯡ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯕꯁꯨꯙꯔꯥ ꯍꯩꯕ ꯌꯨꯝ ꯑꯗꯨꯕꯨ ꯁꯪꯒꯥꯕ ꯍꯥꯏꯗꯅ ꯅꯤꯌꯣꯝ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯛꯈꯤꯅꯤ ꯃꯗꯨꯗ ꯂꯣꯏꯅ ꯂꯩꯒꯗꯧꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯊꯣꯡꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯊꯣꯡꯅꯥꯎꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗꯨ ꯁꯥꯕꯗ ꯃꯉꯝ ꯆꯠꯄ ꯉꯝꯃꯔꯣꯏ ꯃꯄꯥꯗꯨ ꯌꯦꯡ ꯂꯩꯔꯒꯗꯤ ꯑꯗꯒꯤ ꯌꯦꯡꯕꯗꯁꯨ ꯃꯊꯥ ꯁꯥꯔꯅꯤ ꯃꯗꯣꯝꯗ ꯌꯦꯡꯕꯤꯔꯨꯔꯅꯨ ꯅꯍꯥꯟ ꯌꯨꯝ ꯁꯥꯕ ꯍꯧꯕ ꯑꯐꯕ ꯃꯇꯝꯗ ꯍꯧꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯌꯨꯝꯗꯨꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯁꯦ ꯑꯩꯒꯤ ꯈꯨꯗꯣꯡ ꯆꯥꯕ ꯌꯦꯡꯉꯒ ꯑꯗꯨꯃꯛ ꯁꯥꯒꯠꯄꯤꯒꯗꯧꯕꯅꯤ ꯁꯥꯕ ꯂꯣꯏꯔꯕ ꯀꯥꯟꯗꯨꯗ ꯍꯌꯦꯡ ꯌꯨꯝ ꯆꯪꯕ ꯕꯁꯨꯙꯔꯥ ꯍꯩꯕ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯅꯤꯌꯣꯝꯗꯨꯗ ꯑꯗꯨꯝ ꯇꯧꯕꯤꯒꯗꯧꯕꯅꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯌꯦꯡꯉꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯅꯤꯡꯊꯣꯡ ꯃꯃꯥꯡꯊꯣꯡ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯂꯞ ꯂꯣꯏꯃꯤꯟꯅꯔꯛꯀꯗꯧꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯈꯟꯕꯤꯔꯨꯔꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 31ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯅꯧꯕꯝ ꯔꯟꯖꯅꯥ ꯇꯥꯛꯄꯤꯌꯨ ꯔꯟꯖꯅꯥ ꯑꯩꯒꯤ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯔꯄꯣꯟ ꯁꯣꯟꯕꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯣꯟꯗ꯭ꯔꯕꯗꯤ ꯇꯧꯍꯩꯗꯕ꯭ꯔꯥ ꯍꯧꯕꯒ ꯂꯣꯏꯕꯒꯗꯪ ꯁꯣꯟꯖꯕꯁꯤ ꯌꯥꯝꯅ ꯇꯧꯍꯩꯗꯕ꯭ꯔꯥ ꯔꯟꯖꯅꯥꯅ ꯇꯧꯍꯩꯗꯕ ꯔꯣꯝꯗ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯇꯔꯄꯣꯟꯗꯣ ꯉꯝꯖꯗꯕꯗꯒꯤ ꯑꯃꯨꯛꯇꯪ ꯁꯣꯜꯂꯒ ꯇꯣꯛꯄ ꯀꯔꯤꯝ ꯀꯥꯏꯗꯦ ꯍꯧꯕ ꯅꯨꯃꯤꯠ ꯑꯣꯏꯒꯦꯔꯥ ꯂꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯦꯔꯥ ꯃꯔꯛꯇ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯁꯨ ꯕꯦꯔꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯧꯕꯗꯤ ꯇꯔꯄꯣꯟ ꯁꯣꯟꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯏꯃꯥ ꯏꯕꯦꯟ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯖꯕꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯅꯆꯥ ꯅꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯥꯎꯖꯗ꯭ꯔꯤ ꯅꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯎꯠꯆꯔꯤ ꯍꯥꯏꯗꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯖꯕꯗꯣ ꯇꯔꯄꯣꯟ ꯃꯅꯨꯡ ꯑꯁꯤꯗ ꯉꯁꯥꯏ ꯃꯊꯛꯀꯤ ꯄꯣꯁꯇꯁꯨ ꯄꯟꯖꯈ꯭ꯔꯦ ꯁꯝ ꯈꯨꯖꯤꯟ ꯀꯛꯄꯤꯗꯕ ꯀꯣꯏ ꯀꯛꯄꯤꯗꯕꯅꯆꯤꯡꯕ ꯑꯗꯒꯤ ꯁꯥ ꯉꯥ ꯆꯥꯕꯤꯗꯕ ꯑꯩꯈꯣꯏꯅ ꯌꯨꯝꯗꯨꯗ ꯃꯤ ꯑꯃ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯎꯠꯈꯤꯕ ꯕꯦꯕꯥꯔꯗꯣ ꯃꯇꯝꯁꯤꯗꯁꯨ ꯎꯠꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯄꯦꯜꯂꯕꯗ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯃꯪꯒꯣꯜ ꯃꯈꯜ ꯀꯌꯥ ꯄꯤꯕꯤ ꯍꯥꯏꯕꯁꯦ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯍꯥꯏꯕꯁꯦ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯇꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯔꯟꯖꯅꯥꯅ ꯅꯣꯡꯃꯈꯛ ꯇꯧꯔꯒ ꯀꯔꯤꯕꯨꯗꯤ ꯀꯥꯏꯔꯨꯗꯒꯦ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯅꯣꯡꯃꯈꯛ ꯇꯧꯈꯤꯕ ꯑꯩꯅ ꯃꯗꯨ ꯅꯤꯇꯤꯒꯤ ꯇꯧꯕ ꯉꯝꯃꯨꯗ꯭ꯔꯕꯁꯨ ꯑꯩꯅ ꯑꯐꯕ ꯑꯃꯈꯛ ꯇꯧꯖꯈꯤꯕꯒꯤ ꯃꯍꯩꯗꯨꯁꯨ ꯑꯗꯨꯝ ꯂꯦꯝꯅ ꯃꯥꯡꯉꯣꯏ ꯑꯗꯨꯅ ꯑꯃꯈꯛ ꯇꯧꯔꯦ ꯌꯥꯏ ꯑꯅꯤ ꯇꯧꯔꯦ ꯌꯥꯏ ꯍꯧꯕ ꯂꯣꯏꯕ ꯇꯧꯔꯦ ꯌꯥꯏ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯒꯗꯤ ꯃꯄꯨꯝ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯕు ꯉꯥꯛꯄ ꯐꯩ ꯁꯨꯝ ꯑꯣꯏꯗꯅ ꯍꯥꯏꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 32ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯏꯕꯦꯌꯥꯏꯃ ꯅꯝꯕꯝ ꯇꯥꯛꯄꯤꯌꯨ ꯏꯕꯦꯌꯥꯏꯃ ꯑꯩꯒꯤ ꯑꯆꯟꯗꯤ ꯏꯃꯥꯁꯤ ꯄꯨꯖꯥ ꯇꯧꯕ ꯃꯇꯤꯛ ꯌꯥꯝ ꯆꯥꯎꯏ ꯍꯥꯏꯅꯩ
ताकपीरओ करम्बा मीना करम्बा मरमदा पूजा तौगदगे ताकपीरओ इबेयाइमा संधि कनानो दुर्गा इमानी काली कनानो दुर्गा इमानी दुर्गा इबे ममक्तन ओइबनी आन मतक तंबिखिबा तोंगान तोंगान ब लाइरेंबी पुनमकी गुण सया से इबे मगी अंगद लोइना लई बरमदुना अखोइना संधि की ओइना तोंगान मुहेक निंगंगपा अदगी बगला मुखी की तोंगान मुनिंगंगपा काली गोइना तदुम बोइदना पुनसिदु अरेंबदा हाइबताई लाई मयाम थी थीदना निंगिंगैदा सत्कदब पुनसिगी लंबी चलहौररोय मथक्तसो अखोइना थमजखिबदुनी ईश्वर पुनमकी सुमेरुदि कनान ओय भगवान श्री कृष्णना ब्रह्मा पुथोई विष्णु पुथोई महेश्वर पुथोई तोंगान तोंगान पुनमक्सी पुथोगा लीला की दबक नंगी नंगी नथौसी तौ वाइदना पुथोखिबा ngakdani aduna koina lai amasu loina ning duna leiringeda lai amatana su aigi ningjabadugi thaujan phangba ngamdana lai mayam ama se aina kari haigani aina larik tamsida ukil su hek tamningba doctor su hek tamningba mayam tamagade ai mahi amta sararoi aduna aige sakkadaba lambi do madura aina ningning ibi isordo matana pena nabaningo mana he pelaba kanda mana piba ngamba saruk aduna aige punsida khainingai leitaba kanaba punamu phangaga dobani amasu ninguraga amasu amata pelen mangam daba taragade ningjaru punamak singado arembada tagado bai batai adana sandi mage sumagun thudona wangna lei magi magun gi wari yamna pak saungna lei adana nan ibe mana mamang da bagla mukhi gi sutak pi khiba mamsu sum haibasida lakshmi su heng ning ba lan pamba degi mai pamba degi saraswati su heng ning ba mayam du ningadabani sorde loina ba adubu mapa du thi dana loina ning duna leiragadi isora battana aina ning bairisu karino isorna ibu nungsi birakpodune khoidagi maru oidisi aina ning di ning ba sonde son ba katti katpa isorduna pin bi dragadi aina kallibedu ariyam batani aduna isorduna pin bi na thamoi seng na magi maphamda atma katpa ngamdana bu honabiu sumoidana ibiyai manambam gi maphamda paukum masi thamjari thagatjari tainarakpa ngasigi kuntraga humdoi subada lokutsari besna Rabi Nambol Khabi Bhabok True Finance Takpiyu Nambol Khabi Ayya karigumba ama hangjari Takpiyu kari matangi oibirabano Guru Pranalika lauba haibasibu karino Masi laurabadi tauba yaba yadaba khangjaningi yamna luba jala Aduga sradhada yauba moibung khongba yauba yaudaba masibu kamdobagi aduga aroibada Ganesh Chaturdasi haina ibiraklibasi Ganesh Chaturdasi nate Ganesh Chaturthi haigadoba Chaturdasi hairagadi taraga marini panba thaban natraga tara mari suba haibane Chaturthi hairagana marini panba natraga mari suba haibane aduna Nambol Khabin takpiraklibasi Chaturthi haina igadabani haiba wafam simatang sengdoksabani aduna numisida Ganesh puja tawgani suhai aduga tha yengba phatribana karigino Nambol Khabi wang mayamam pukhatpirai tongan ba question simatang oina pukhatpiraba punna pathoksabani sumi Nambol Khabi na takpiragliba अखोई गुरु प्रणालिका है गुरु है ओझाबनी प्रणालिका है गुरु पौता की मतुंग इन है से गुरु की पौता ना सुमना हक्सांग नब थवाईसु अनिमक्सी यावना ईश्वर की माइकैदा संसिनबा ngamnanaba hotnaba madubani गुरु प्रणालिका लोबा हाइरिबस गुरु है मखल मरी थोना मुखाइदुप याय अहानबु गुरु दा सुचक गुरु हाइबदी तोंगान बहिरम स्कूल कॉलेज न चिंगबदा यूनिवर्सिटी न चिंगबदा माही तंबीरिबा ओझा सिंह से मसिबुना सुचक गुरु हाइरग खंगी अदुगा अन्यसबदना वाचक गुरु
वाचक गुरु हाइबसिदना ईश्वर की मरमदा ताकपीरिबा अदुगुंबा ओझादो अदुगुंबा गुरुदो मदुबुना वाचक गुरु हाइरगा खंगे अदुगा अहुमसुब गुरुना बौद्धक गुरु हाइबा बौद्धक गुरु हाइबसिना अइगी थवाइगा हक्चांगा लेनरिबा मरीसिगी मरमदा ताकपीरिबा गुरु अदुबुना बौद्धक गुरु हाइरगा खंगे अदुगा मरीसुबा अरोइबा गुरु असना निसिद्ध गुरु हाइबा अइगी कानबा येंगलगा अतोपगी फत्तनबा मांगननबा ताकपीरिबा तंबीरिबा गुरु अदुबुना निसिद्ध गुरु हाइबा अदुना हाइरिबा गुरु मखन मरीसिगी मनुंगदा निसिद्ध गुरु मीगी मांगननबा इंसिनबा अतोपगी फत्तनबा तौरगा अइगी फननबा तंबीरिबा अदुगुंबा गुरुगी पाउताकते अखोइना कैदोंगैदे इल्लोइदोबनी दुगा मथक थमजखिबा गुरु अहुम मसिगी वाचक गुरु बौद्ध गुरु हाइदना पीरिबा गुरु सिंह सिगी पाउताकते मतम सुपदा अखोइना इंदन सत्प ngamnaneba होनरिबा अदुगी परम नियम असिबनी गुरु प्रणालिका हाइरिबसे अदुगा गुरु प्रणालिका सिगी अथोइबा मंत्र हाइबबु गुरुर ब्रह्मा गुरुर विष्णु गुरुर महादेव नत्रग महेश्वर गुरुर साक्षात परम ब्रह्म तस्मै श्री गुरुवे नमः हाइबगे अर्थदि जगसिबु सेंबीब गुरुन कनानो ब्रह्म जगसिबु योगपीब गुरुन कनानो विष्णु ने जगसिबु मंगहल्लिब गुरुन कनानो शिव ने सेंब योगब मंगहनब हाइरिब गुरु अहुम से अतोइब गुरु नि हाइरिब गुरु अहुम सिगी मथक्ता पुनमकी लुसिंगबु ओइरगा लेरिबा परम ब्रह्म गुरु हाइबसिना कनानो भगवान श्री कृष्ण ने अदुगुंबा गुरुदेव महाकी सरोंदुदा खुरुमजरी हाइना संजबसे मसिगी भापसे सिंबान की मते खैतंगी संजबदु नतब थवाई याउना थाव हक्चांग सिगे लोइनना मफमदा आत्मा कटप ngamnanaba लंबीदा संगसिननबा ताकिबु गुरु मदुदा संगसिननबा होनरिबदो मदबु गुरु प्रणालिकागे अथोइबा गुन्नी धन्मनी मसिनी गुरु प्रणालिकागे वाफम हाइबबु अदुगा अनिसुबदा अमुक थंबीरिबु वाफम असना श्राद्धगी मतमदा मोइबुंग याउबा याउदबसि कमदौबगे मोइबुंग याउबसि मसाने याउगदौबनी हैदना शास्त्रना थमजबनी अदुबु युम्बुदुना मोइबुंग खोंबा तानिंगदबगिरा नत्रगना मोइबुंगदुदा दक्षिणा तोंगाना कटपदु पामुबगिरा मोंग अमदा नत्रगा अमदा याउनदबसु हेक याउई मदोमददि अखोइना फबा नत्रगा फत्तबगी वासदि याम कना हाइजनिंगद्रे हाइबदुनी करीना हाइबदा हौजिक्सिदा तौनरिबसदि मागी मागी अनिंग अपामबदा लोइना सन्नबा ngaktanido खाबी हाइबदी श्राद्ध निमित यौदना अस्तिदा कोई लोइसिल्ले हाइबना सिंगबा अदुम तवी मदुदा कोई करी हाइरुनी माया पाम्बनी शास्त्र की वागी वांगमदा सत्पा अदुगुम सिंगदुदी मागी मागी अनिंग अपाम्बनी सुमोइदना नंबोल खाबी के मफमदा पौदम जरगा अरुई बुगोइना ताकपिरकलिबा गणेश चतुर्थी की निमित्सदा गणेश पूजा तौगने सुहाई अदुगा था येंगबा फत्रबनिना करिगिनो अन ताकपिरकलिबसिदी ताबदा खजिक पुनिंग संगना ताबु वाटपो ओइना खंजै हाइजबताई नंबोल खाबी हाइबदी थमजकिब चतुर्थी लांगबन थागी मरिनी पानब गणेश पूजा नुमित्तुगी मांगोइना हुमनी पानब नुमित्तो नुमित्तु था येंगनु हाइब अदुना गणेश चतुर्थी गा मागा मरी करिमत लेनदे गणेश चतुर्थी नुमित्तुदी गणेश पूजा कच्चगदोरिबनी नमिदांगी मतमदना चंद्रदेव थादु नुंगसेना खुरुमजगदोरिबनी मंगोन नीगदोरिबनी हुमनी पानब नुमित्तुदा था येंगनु हाइरिबदे राधा कृष्ण की ब्रजगी लीलाद सानकिब लीला अमदा कनामत येंगनु हाइब मदुगेसु नियम पथक्तसु थमजखिबदुनी हंदकसु नस्त चंद्रायदन लांगबन थासिगी मनुंगदा तरा निपानी पानब तिथि तरा मापनी पानब तिथि मधुर था येंग तवैदे मधुर था येंगुरगदी सही दुम दाव यादब ओयु भगवान पीग्रबने रास लीला की कुमेदो चंद्रदेव था को बुलाइने येंगुब अदुगुमना ngसाइगी चंद्रदेव से हुमनी पानब की था से मसिसदा
इबुंगुगी पुंगिंगी इसा अनिंगबदु खंगेदना गणेशने लौथोखिबने सापसे हुमनी पानबगी था से कनामते येंगनु हुमनी पानबगी था हाइबदी लंगबन थागी हुमनी पानबगी था से एक येंगुब मियदो मथंग नोंगान मरीनी पानबदा अइगी चतुर्थी की पूजा से कटपदा इन लौरोई अदुगा मासु सही सिमा दाउ यादब ओयु तौरुब थबक खुदिमक्ता अयदपन ओइबु ओयु हायदन गणेशना हुमनी पानब निमित्सदा हाइखिबु वाफमनी मरीनी पानबदुगा मरी लेनदे नंबोल ताबद खजी ओनब माली थागसरी ताइनरकपदा ngasiगी कुंथ्रागा मंगा सुबद लखुत्सरी बसना अनुपमा सिनाम ताकपियु अनुपमा ओझा खुरुमजरी खुरुमबिरक ताराम ताराम ओक्सरी गोरोहनगी उमद्रिंगी ममांगदा मांग बहाइरी बसिगी मतमसी करमना करीगी हाइरी बनो अनुपमा यामन नुंगाइबो वाफमनी गोरोहनगी उमद्रिंगी मतमदा मांग बहाइरीबा वाफमसी एकोइना मागी ऑर्बिट हाइबताई हाइबदी गरसिंग असि मसा मसागी ऑर्बिट लोइना सत्नरिबनी असिगुंबा सत्नरिबा मागी खोंफम असदा गोरोन सदा अनि लई गोरोन चंद्र ग्रह नाइबमा थादा ग्रास तोबा राहु को ग्रहगी राहु ओइब ग्रह से उपसायाने हाइदी ममी की ग्रहनी मासना मसा ओइना लेइब नतब अदना राहु सिगी ममी सिना ननबा हाइरी बसी ऑर्बिट समनरक मतमदा अकोइने ईश्वर के अर्सा पूजा तौबा अमदी अइगे अफब सत्कर्म तौगे हाइबा हाइरिबा मतमसिदा तौगनु हाइबा अदुना चंद्रद लेरगना चंद्र ग्रहण निमित्त लेरगना सूर्य ग्रहण हाइरिबा ग्रहण अनि से मांगब सेंबगी वाफम थमे बिसने मतक थमजकिबा मागी ऑर्बिट द संग होरपदो मसे थागी खोंफम द संग होरपसना ग्रहण लेरिबा मतमसि से खुदम मोइना ग्रहण थागी ग्रहण लाकबा होबसे पुंग मापनदगी लाकबा होनी हाइरे मसाना अदुम सही सही की ओइना पुंग कयादगी ग्रहण होगदगे बसे इरग लेजरब अदना ग्रहण सि पुंग मापन निमिदांगी चंद्र ग्रहणदा मापनदा होनी हाइब तारगदे पुंग मापन सिगी ममांगदा पुंग मापन लौरगा हाइबदी पुंग मापन ओइरुबगी मापन लौबा हाइबनते पुंग तरेता ओइरो निपानदा ओइरो तारादा ओइरो अदना हाइरिब पुंग फम अदुदगी मथक लोमदा पुंग मापन की मतम से मधुदगी बांग बहोई मधुगी मतम दुरमाई ऑर्बिट राहु से तस तो बहोई है सोप बहोई बरमदना अदुगी मतम सिदा अर्सा पूजा मतक हाई की बाफब कर्म सिंह तौगनु अदुगा सूर्य ग्रहण हाइब तारगना निमित की मागी खोंफम मधुदा राहुना तस तो बहोरपसे पुंग तरा निथोगी ममांग तस तो बहोयदे निमित की ग्रहण से अयुक की पुंग निपान दा हौरनी हाइरे पुंग निपान सिदगी मथक लोमदा पुंग तरागा निथोई ngन अदुगी मतमदुदगी ग्रहण से सोक्त्रबसु मांग हौरे मतमदुदगी सोरगी अर्सा पूजा तौरनु सत्कर्म अफब कर्म मत तौरनु मदुदा अफब ओइद्रे दोष लई हाइब वाफम से सुमोदना ग्रहण की वाफम से शास्त्र न थंबिरम वाफम से मतंग अनुपमा सिनाम की मफमदा पौदम जरी अदुगा मथंग ताइनरकबा कुंथ्रागा मंगा सुबद लखुत्सरी बिसना लिनन की ईमेल अकाउंट सनातोंबिना पुखटपिरकबा अदुगुम वाफमनी अय्या ngasi चंद्र ग्रहण मतमदा करम्ब ईश्वर खुरुमजगनी यामन नुंगाइबु वाफमनी सनातोंबिना ngasi चंद्र ग्रहण ngasi सेप्टेम्बर की तांग तरेट इंग्लिश ngani kunga manga langban thagi taraga manga ni panba purnima nongmaijing numit asigi sursan chandra ग्रहण asi matamda ekoina kari isor sonjagadage haina takpirak libasigi paukum moina haijaba taragadi अकोइना अमा हेक्ता सोनबा याद्रे मसिददि अइगेगी सागी राशिगी मतुंगिना अकोइना सोनजगनी करिगिनो हाइबदा चंद्र ग्रहण से लेरिंगेगी मतमदा अइंगोंदा अफबा सहिसिगी ओइना थासिगी ओइना फत्तबा नेगेटिव इफेक्ट्स
चंगकदुब पॉजिटिव इनर्जी मांगदब फूल मयाम थोए मधु थोक्तनब मेष राशि पोपसिंगना चंद्र ग्रहण तौरी मतमसिदा ओम हम हनुमते नमः हाइब मंत्र से सोंजब फै अदुरगदी मसाई चंद्र ग्रहण मतमद थोलुप मागी फत्तब इफेक्ट पुनमक अदुदगी हनुमान ngakthokpigani haiba wafam asi thambirami aduga aikoigi brisra sida popasingina ओम नमो भगवते वासुदेवाय हाइब मंत्र से सुनबीब फै मसिना वृषराशिद पोक्सब मी पुनमकी ग्रोन मतम थोलकदबदु अवाबा फत्तब इफेक्ट पुनमक्तगी कनबिगनी अदुगा मिथुन राशिद पोपसिंगिना ओम आनंताय नमः हाइब मंत्र से सुनबीब फै अदुगा कर्क राशिद पोप मी सिंगिना सोलोनाम हाइब ताई भगवान के नाम तरह तरु हरे कृष्ण 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 हरे 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 राम 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 हरे हरे हरिब नाम से सोंजब फै अदुगा सिंह राशि पोपसिंगिना राम राम रामेति रामे रामे मनोरामे सहस्रनाम तत्तुल्यम राम नाम बरानने सिंह राशि पोपगिदी मंत्र शिखर सांगी अमुक हन थमजगे राम राम रामेति रामे रामे मनोरामे सहस्रनाम तत्तुल्यम राम नाम बरानने हाइरिब नाम से सोंजब फै अदुगा कन्या राशि पोपसिंगिना ओम गंग गणपतये नमः हाइब मंत्र से सोंजब फै अदुगा तुला राशि पोपसिंगिना ओम क्लीं कृष्णाय नमः मंत्र से सोंजब फै अदुगा वृश्चिक राशि पोपसिंगिना ओम नमो शिवाय हाइरिब मंत्र से सोंजब फै अदुगा धनु राशि पोपसिंगिना ओम धनंतराय नमः अदुगा कुंभ राशि पोपसिंगिना ओम त्र्यंबकम जजामहे सुगंधिम पुष्टि वर्धनम उर्वारुकमिव बंधनात् मृत्युर्मोक्षय मामृतात् हाइब शिव महादेव की महामृत्युंजय मंत्र सोंजब फै अदुगा मीन राशि पोपसिंगिना ओम श्रम श्रीम श्रोम सह चंद्रमा से नमः सुमोदना राशि तरानिथोय असिगी थमजरिबा मंत्र सिंह से सोंजरगदी चंद्र ग्रहण असिद करिगुंबा येंगुरगसु फत्तब फोन थोलुपा येंगुद्रगसु मदुदगी थोलुपा इफेक्ट सिंगदगी सोइदन कनबिगनी हाइबु वाफम असे बेदन थंबिरब वाफमबु लिनन सनातोंबिगी मफमदा पौदमजरी ngasiगदी मखा ताब क्वेश्चन सिंह मथंगी क्वेश्चन अवार की मतम लौखचरगे वहां से खरे यामखिबना मतंग सि फाउबदंग लौखचरी वहां पौखोम की थौरम पुखटपीरइबा वहां हंगबीरखिबा अमदि ताबीरिबा नुंगसिजरबा अखोइगी व्यूअर लिसनर पुनमपु अरोइबसिदा अमुक्कसु हन्ना खुरुमजरी।